Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Manipurdagi Assam Rifles lauthokduna atopa force na mahut sinnanaba rajyagi mantri mandol na warip lauduna lauthu haina Congress na taksile. Manipur State Commission for Women na nupi singa mari leinaba casing leptana lokhali hauro nupi haibu wakhalon asida nupi singbu bahap tahanaba thaurang paikhatlagani. Rajya sida mahusagi phibam da tamna hanjilakpadagi new chekonda laiba tribal market ngasidagi phamba hore. Pradhan Mantri Narendra Modi na Nongmaijing numita Dwarkada Nongna Saba Yusobhumi haina mingthonba India International Convention and Expo Center Phase 1 sangaduna jati de khusinaragani amasung Laibak sen betungna chathaba Azadiga Amrit Mahotsav Palanga aroiba saruk ama oiriba Meri Mati Mera Desh ki ahanba phase Bharat sin betungna mai pakna chathari. Manipurdagi Assam Rifles lauthokduna atopa force na mahut sinnanaba Rajyagi Mantri Mandolna warip lauduna lauthu haina Manipur Pradesh Congress Committee MPCC na sarkargi pungning singsilakle. Wafamasi ngasi Imphal gi Congress Bhavan da pangthokpa paugi mifam amada MPCC gi President K Megachandra na phongdokhibani mangna hai Rajya sida Assam Rifles lauthoke haina khalabadi Rajyagi Mantri Mandolna athuba matamda warip lauduna Kendra Sarkar da khangangani habigi thajaba thamli amaromda Rajyagi MLA amadi Mantri kharana Delhi da leiduna Kendragi luchingbasing unanaba honariba asi maipana halaningbagi apamba phongdokladuna Sri Megachandra na hai mamangdasu MLA kharana Delhi da chatuna Pradhan Mantri unanaba honabada unaba phangkhide hauzik Delhi da leiriba Mantri amadi MLA singna punalingjel manana Kendragi luchingbasinga unaduna athuba matamda santi hanjilanaba honabiyu. Manipurdagi Assam Rifles lauthokduna atopa force amana mahut singani haina Mukhyamantri Nongthombam Biren pikiba thajaba adu athuba matamda thabakta onthoknaba tongan ba lupsingna sarkargi pungning chingsinkhre. Lamyanba Irabot Memorial Integrated Trust apunba Manipur kanba Imalup amasung Nongpok lengak apunba Nupilup Imphal isna punna sinduna ngasi Manipur Press Club ta paugi mifama pangthoki mifamaduda Lamyanba Irabot Memorial Integrated Trust ki President Malem Thongam na hai Rajya sida tangdu leitaba poroknaba ahing nungthil khaidan honajariba ima singda Assam Rifles na chathakiba ka henba thong yaningde paugi mifamaduda saruk yakiba Nongpok lengak Lup Imphal is ki President Y Memana hai Sarkar na hojik thokliba irang asi athuba matamda loishinduna tangdu leitaba rajya ma ohelu haina apil tawkhe. Manipur State Commission for Women lingkhat kibagi taratare suba kumon thoram ngasi pangthokre Lamphel Pat DC Office Complex ta leiba Commission asigi office ta pangthokiba thoram aduda Commission asigi chairperson Salam Ulkana hai Manipur da thokliba irang asina maram oiraga awaba nanglaba miyamda Commission asina mating pangduna lakli tongan relief camp singda nongmada changdaba yadra polam sing mating pibaga loinana nupi singi health checkup lepa leitana pangthokli Mahangna makata na hai Rajya sida tangdu leitaba phibam ama leiringai tangdu leitadaba phibam ama leiringai marak asida nupi singa mari leinaba case kayasu commission da pukhalakhi sahi sigi oina hojik phawba commission asina wakat 58 laukhatki madugi manungda case 53 loishinkhre case mari amana matam khargi oina yeithokli amasung case 18 na hojik chathari Commission asina hauro nupi haiba wakhalona sigi makha nupi singbu bhap tahanaba thaurang amasu Rajya sigi jila singda chathanaba pandam thamli Salam Ulkana hai Manipuri kang amaga identifina na chanala henale na bitamakta Honorable Prime Minister G20 na chingbaga one family one art one future habase akoi amaga trust deposit laitana confidence leraga amaga manusina na tahanjan baise thamoi digi nungdagi khoramdabani mayam punna diminasi punna nusiminasi habase nupi ama oina mama oina commission ki person oina mayam punna amta himinasi Socialist Student Union of Manipur SSUM na thasi kuntra phawo chathagadaba Lamyanba Irabot ningsing thorom ngasidagi hawdokre Bisnupur jilagi Leimaram Santi Bazar da leiba Lamyanba Irabot ki mitamda haikat leikat tamki thorom aduga mari leinana Mahiroi lupasigi President S Yaiman hai
राज्य से थोकलिबे इरांग असिदा लांजेनरिबा मियामगी हाना लेरंबा मसा मसागी लमसिंगदा अमुक हंजिलहनबा लुप असिना मरी लेनबा सिंगदा तक्सिल्ली राज्य से हौजिक ओइरिबा फिबम असिना मरम ओइरगा महिरोइसिंगना लाइरिक तंबदा हिरम अमतदा अयेतपा पिरोइदबनी हाइनसु फोंदोखी Board of Secondary Education Manipur na loba HSLC compartmental amasung special examination pangthoknaba matam lepkhre tha asigi 19 da science subject ki exam pangthokani tha asigi 18 kun amasung kunithoi dana MIL social science amasung mathematics ki exam pangthokani hari Council of Higher Secondary Education Manipur na academic section listening kulumde kunmari gi class 11 amasung 12 ta ming changadaba mahiroi singna council asina piba eligibility certificate yaudrabadi ming chanba yaroi hari council na thokpa cherol man hai certificate asi launabagi matam tha asigi kunithoi phawba sangdokhre tabiriba pawasi Akashwani Imphal dagi ni राज्य से महौसागी फिबम तमना हंजिलकपदगी था मरी रोम हेन लेपलुरबा न्यू चकोन लेबा ट्राइबल मार्केट ngasiदagi फंबा हौरे ट्राइबल एफेयर्स विभागना अयाबा पिबदगी कैथेल असि ngasiदagi अमुक हना फंबा होखिबनी कैथेल असिदा राज्य से तोंगान तोंगान बचिंगी मफमदगी ट्राइबल इचिनाउ सिंग महौसागुम मनामा सिंग हैरा अमदी नात की फिरोल न चिंगबा योनबा होखे थौबाल जिला की ओइना आयुष्मान भाव कैंपेन की मखादा पांगथोकदबा थौरम सिंह असि जिला असि डेप्टी कमिश्नर अहंतेब सुभाष ने लाउथोखरे हिरम असि मतांगदा ngasi पांगथोकपा पाउगी मिफम अमदा डेप्टी कमिश्नर असि नहाई हयेंगदगी हौरगा कैंपेन असि मखादा जिला असि प्राइमरी हेल्थ सेंटर सिंगदा प्रधानमंत्री जन आरोग्य योजना की हेल्थ कार्ड पायौदबा सिंगदा कार्ड पिननब होनरगनी मसिगा लोइनना लागलिबा निंगथौकाबा निमित्ता हेल्थ एंड वेलनेस सेंटर सिंगदा मेला अमसुंग हेल्थ स्क्रीनिंग कैंप पांगथोकनी मसिगा लोइनना सेप्टेम्बर 19 फावबदा कैंपेन असिगी मखादा तोंगान तोंगानबा थबक थौरमसिंग जिला असिगी तोंगान तोंगानबा मफमदा पाइखटलगनी हाइरी सिरी अहंथेम सुभाषना हाई Tangtrang 18 September sidagi horaga aikogi weekly gi health mela aikogi health and wellness center khudimukta pangthokkadoba sigi thoram sing asigi pangthokpada maruoina aikogi organ donation amasung blood donation ga mari lenawa awareness amasung drive ama aikoina pangthokjagani masigi maruoiba pandamdi aikoina India sigi 2030 gi sustainable development goal gi makhachana healthy village ama uhenna bo honabada government of India na paikhalakpa scheme ni stakeholder amasung prajapuna mangna mateng pangbiu तमुंगलिंग जिला दा स्वच्छ भारत दिवस लिसिंगनी कुलुमदो हक्तोपगी थौरमदा जिला असिगी डेप्टी कमिश्नर तमेंगलोंग शहर की तोंगान तोंगानबा मफमसिंगदा गार्बेज और नॉलेज कोबा स्ट्रीट लाइब्रेरी अमा हांगदोखरे जदोनांग पागमसुंग वुमेन मार्केट तसु स्वच्छ भारत मिशन दिवस का मरी लेना एडीसी की स्टाफ सिंगना लमतु सिंगदोखरे इम्फाल वेस्ट इम्फाल ईस्ट अमसुंग थौबाल जिला की ओइना हयेंग अयुक पुंग 5 दगी निमिदांग पुंग 9 फावबा कर्फ्यू कोमथोकनी बिष्णुपुर जिला की ओइनदी हयेंग अयुक पुंग 5 दगी निमिदांग वरम पुंग 5 फावबा कर्फ्यू कोमथोकनी कक्चिंग जिला दा हयेंग अयुक पुंग 5 दगी निमिदांग वरम पुंग 3 फावबा कर्फ्यू कोमथोकनी थौबाल जिला की तांगजिंग खोंगनांग मखोंगदंग असि तोंगान तोंगान बदाबी सिंग तौरदुना वकन मिफम फमख्रे वकन मिफम अदु थौबाल कियाम वेलफेयर क्लब कियाम वांगमताबा यूथ वेलफेयर एसोसिएशन कियाम हैबोंग लेकाई यूथ एसोसिएशन अमसुंग कियाम अपुनबा मैरा पाइबी सिंगना सिनबनी वाकन मिफम अदुदा राज्य से अथुबा मतमदा तंगदु लेताबा पुरखलु राज्य से अथुबा मतमदा एनआरसी चनाहलु मणिपुर की अपुनबा सक्तम कायबा यारो हाइबने चिंगबा तोंगान तोंगान बदाबी कया तौखी थौबाल म्युनिसिपल काउंसिल ना स्वस्थ ही सेवा थाखाई पालन की मनुंग चन्नंग असि लमतु सेंगदोखरे लमतु सेंगबगी कैंपेन अदु स्वच्छ भारत मिशन की मखादा मियाम दा लू नाना लेहेनबो वखलोन चेलनबगी पांदमदा पांगथोखिबनी लिलोंग दसु लिलोंग म्युनिसिपल काउंसिल ना ngasiदगी लू नानबा भारत सेमलसी हाइबो वखलोंदा ngasiदगी हौदुना मथंग थागी अनि फावबल छिन भारत छिनबा थुंगना चथगदबा स्वच्छ की सेवा लिसिंगनी कुलहुमदोय हौदोखरे कक्चिंग जिला दा आयुष्मान भाव कैंपेन चथबा हौरे हाइना जिला असिगी डेप्टी कमिश्नर सोमोरजी सलामना हाइरी जिला असिगी डीसी ऑफिस कॉम्प्लेक्स दा पाउमिशिंगदा कैंपेन असिगी मतांगदा सोमोरजी नहाई जिला असिगी ओइना कैंपेन थासी तरहुमदोइदिगी हौख्रे कैंपेन असिगी मरोइबा वाफम अहुमदुदी आयुष्मान आपके द्वार 3.0 की मखादा आयुष्मान कार्डसिंग बेनिफिशियरिसिंग दा फंगनबा आयुष्मान मेला पांगथोकपा अमसुंग खुंगंग खुंगंग दा हक्सेलगी लमदा मियामबु भाप तहनबना आयुष्मान सेवा पांगथोकपनी चांदेल जिला दसु आयुष्मान भाव कैंपेन की सरुकम ओइना जिला असिगी डेप्टी कमिश्नर ऑफिस दा जिला थाकी ओइबा थौरम हौदोखरे थौरम असिगा मरी लेना मियामना ऑर्गन डोनेशन तौनबा वाशकसु लौखी थौरम अदुदा जिला अदुगी चीफ मेडिकल ऑफिसर हक्सेल गी लमदा थबक तौरिबा मियोय अमसुंग तोंगान तोंगा मियोय क्या सरुक याखी मणिपुर दा सीपीआई लिंखटपा अचौबा थौदांग लौरमखिबा अमसुंग मणिपुर विधानसभा की सदस्य ओइरंबा कॉमरेड बिप्लबी थोकचोम
बीरगी मरपुतरा तरे सुबा मपोक कुमन थौरम ngasi pangthokare thauram adu irabot celebration committee manipur amasung CPI kaisamthong local council na sinduna kaisapat laimbi sanglen na pangthokibani Kokumigi wanganglong oibadana tana International Peace and Social Advancement IPSA gi Vice President oiriba Khuraizam Athobabu United Nations Human Rights Commission gi yankai mari suba mifamda saruk yananaba IPSA amadi loop asiga chaminariba CSO Mera Paibi amasung mahiroi loop singa khankhre Switzerland gi Geneva da thasi gi 13 digi October 13 fawba sathagadaba mifam asigi manung chena general debate yamna tongan ba session sing da Khuraizam Athoba sing saruk yagani Mang na mifam aduda saruk yagadaba malemgi tongan mafam singdagi lakpam luchingba singda hauji thokleba chin kuki narco terrorism ga mari leinaba irang asigi matangda wafam kaya thamlamgani loinana anoba golden triangle ama Indo Burma ngamkhai da semlaktuna Manipur yauna Bharat ki awang nopok lamdam gi rajya singda pirakliba jaitheng asigi matangda su khangalamgani Lisingani kun mathoida Bharat Sarkar na National Teachers Award mana pidun ikai khumna utkaraba oza Ningmario Simrian Iba Larik Ahumasi Ukrul Jila gi Deputy Commissioner Kengu Judingang na DC Conference Hall the Pangthokre Thorum da Phongkre Hariba Larik sing adu Transforming Strategy of Teaching and Learning New English Pronouncing Skill Training amadi New Model of Spelling Bee Competition haibasini Manipur University ki Center for Social Exclusion and Inclusive Policy CSSEIP na sinduna Peace in Manipur, the way forward haibi hiramasida lecture program amangasi pangthokre thauramadu center asina paring naina chatharakpa fortnight lecture series ki manung chana pangthokpani CSSEIP gi conference hold pangthokiba thauramadu da Imphal Review of Art and Politics ki editor Pradeep Phanjaubamna Rajya sigi tangdu laita da phibam asi matau karamna waruchin porokpa yagdagi habigi matangda maki wakhalon thamki Lecture program asigi manung chana impact of geopolitics in context with Manipur amasung role of mainstream media as conflict solving mechanism haibi hiramasida khananaina ki DM College Teachers Education lingkhat ki bagi yankhai ma thusuba thoram ngasi Imphal da leiba college asigi hold pangthokare thoram adugi saruk ama oina college asigi principal Dr. Lokendra Singh na luchingduna training unit teaching amasung non teaching amadi Teaching staff singna Marani Daran Manduri Kubamda Laishu Katun Ikai Kumnabu Utki, Thawal Jilagi District Election Counting Holder Numit Nini Chukna Chatharakpa, Solid Waste Management Gimatang, the Training Cum Awareness Program Solution Gray, National Green Tribunal Gimaka, the Directorate of Rural Development and Panchayati Raj Amasung District Program Coordinator MG Naregana Punisuna Pangtopa Tormaduda, Volunteer Yankairom Saruyaki. Tramari Suba World Bamboo Day Thasigi Tranipan. Da Imphal gi West ki Pasoi Part 1 leiba bamboo complex ta pangthoklagani Luang lemru leichem loop luang sambam makha lekai gi ngasi Mera Paibi singna koktruk khul da tengbang polam sing khusina khre hairi Akashwani Imphal gi pauta bire Pradhan Mantri Narendra Modi na nongmaijing nimita Dwarka da nongna saba Yusobumi haina mingthon ba India International Convention and Expo Center IICC Phase 1 sangaduna zati de khusinaragani masiga loinana Pradhan Mantri na Dwarka Sector 21 dagi Sector 20 fawba nongna semgotba Delhi Airport Metro Express line su sangaragani nongna saba Yusobumi asina malemgi thakta pangthokpa achauba meeting conference amadi exhibition na chingnu pangthokpada chauna khudong chaba piragani IICC asi square meter lakh nipan dasming mapan gi project area da semgotpani Masida auditorium ama yauna convention room 35 grand block room ama amasung meeting room 3 yauri haiba meeting room sing asi miyoi lising 13 rom sangani Lebak sinba thungna chathaba azadi ga amrit mahotsav palan gi aruba saruk ama oiriba Meri Mati Mera Desh ki ahanba phase Bharat sinba thungna mai pangna chathari lebak asigi leikidraba athoba singda ikai khumnaba utpoina hariba campaign asi mamang thagi mapal degi chatharakibani haujik phawda lebak asigi tongan mafam singda campaign asiga mari lenana thauram lak ani hena pangthokare aruibada maruiba pau amukhana Manipur dagi Assam Rifles lauthokduna atopa force na mahut sinanaba Rajya gi Mantri Mandol na warep lauduna lauthu haina Congress na taksilli Manipur State Commission for Women na nupi singa mari leinaba casing leptana laukhatli hauro nupi haiba wakhalona sida nupi singbu bhab tahanaba thaurang paikhatlagani Rajya sida mahausa gi phibam na tamna hanjilakpadagi New Chokon da leiba tribal market ngasidagi phamba haure Pradhan Mantri Narendra Modi na nongmaijing nimita Dwarka da nauna saba
Yusobumi haina mingthonba India International Convention and Expo Center Phase 1 sangaduna zati de kunsi narangani amasung leibak sin betung na chathaba azadi ga Amrit Mahotsav palan gi aroiba saruk ama oiriba Meri Mati Mera Desh ki ahanba phase Bharat sin betung na mai pakna chathari pauloi jare